India Ashi Dharmasala natti illegal immigrants mikal saruk yabi yahaloi Amit Shah. Illegal immigrants ki matang na India lenga ki wasak Manipur sapsana thabak oina pangthokaningi. Bihar mikal gi election rally the Union Home Minister Amit Shah India Ashi Dharmasala manati leba asi gi mikal the illegal immigrants foreigner amata leba asi gi mikal da bot thadaba madi mire oiba BJP na yaro hen phungdokri. Thasi ki taruk tegi houre tangkak naina November taramathure pangthokadoriba Bihar State Assembly mikal gidama political parties na board komigi akan bathabak sa tharakpaga loidana BJP amasum opposition congress yauna atai parties ngi marakta unabagi sangsu khamthino khalakli sera sida Bihar hauzik leba sigi home minister Amit Shah na leiduna mikal gi akan ba campaign sa takhibaga loidana opposition congress na Bihar sa takhiba special intensive revision SIR gi matan opposition na BJP da shirak pamaral sin Union Home Minister na kanaya kidri Bihar gi mafam kya da pangtok election campaign da wangang ladru Union Home Minister Amit Shah na hai illegal immigrant gi issue si line lawu yadaba leba si gi aikoi gi security gi issue mani maram sin illegal immigrants sing foreigners sing aran mong da voter list da yoram batulabadi lauthokna ba madi illegal immigrants musa khangdo na ba panam da SIR Bihar da pangtok ki bani Bihar sa takiba SIR duda Bihar gi voter list ki miyoy lak kumfuga mga lautok mamki masigi manungda miyoy lak kuntraga mga dihana na voter list yauduna mikal kya da bot thada na mga aktani illegal immigrants sing foreigners sing leba sigi mikal da saruk gi handa ba happy BJP gi panamni masi leba sigi damangni ai hak na Bihar miyam da hangning bo hangdi voter list illegal immigrants sing maming yawram labadi admak yawhan gadra haiba wapam asini opposition na illegal immigrants sing makogi vote bank oina khallabasu ehaki firepti illegal immigrants sing maming leba asigi voter list gi laktokani illegal immigrants sing musa khangdok tuna makoi bu masa masa gi maram da halan khigani habisini India Ashi Dharmasala manati vote thada bahibisi leba asigi citizen khaktagi hakni hanis putokhi Bihar gi Nagaland da pangtokpa mikal gi rally wangang ladun Amit Shah na Congress lusing Rahul Gandhi amasum RJD Sip Lalu Prasad Yadav illegal immigrants singbo protection piba miyoy singni Bihar da Bangladesh ki sangsalakpa miyoy sing makoina protection piduna leiri haina maral sidadun illegal immigrant masak khangdokpa makoi bu voter list gi lauthokpa madi maram da halan bahai Prime Minister Narendra Modi gi wasangni Gautam Buddha gi poknapam oiriba mafam Nalanda sida ngasi ehakna Bihar gi miyam da haidi madudi karigum state asida NDA lenga klaklabadi illegal immigrant khudingmak makoi na lakhiba mafam aduda amuk halan khigani amaromna Bihar sa tharakiba SIR gi thabak lusin khiba ga mari leina Patana da October 5 ra pangtukpa press conference da Chief Election Commissioner Ganesh Kumar Bihar da voter lagni fugotre lakthokiba do foreign illegal immigrant yoramba amadi laikhidraba voter kya gi maming yauduna leirama thingna bain voter list gi lakthokiba sing aduna masa leitraba miyoy inan citizen nataba amadi mafam kya da voter list maming yoramba duga masana permanent oina atop mafam amada leikraba singni masigi data electoral registration officer ERO sing the lei haiba roina leba asigi state taragani thu amasum union territory sing da special intensive revision SIR satagani han laktokibani political commentator kharana pauksi sida phungdorakpada SIR si Manipur goinadi yamna maru oi state asi border state am oibana sahi kya gi mamang gi yumthangna balebak Myanmar gi madi Bangladesh gi illegal immigrants sing sangsalak gi asaw issue ma leiri bam phamni maram asina kumza English singani ga kunga tare state ki assembly mikal pangthoka dori basi gi mangoinana Manipur SIR si tawbusungani Union Home Minister Amit Shah na Bihar mikal campaign leba asigi mikal singda illegal immigrants sing foreigners sing saruk yabi yaro India lenga na leba asigi voter list gi illegal immigrant kudim laukthok tu na masagi maram da halangani haina phungtok ki mopam taran oi leba asigi mikal bot tha da bigi hak subna gi leba asigi citizen kaktagi ni haina phungtok ki ba asbu wapam amoi BJP lenga na kadai phawba thabut onthorap ge haiba dudi yengba taban haina su political commentator sing na phungtok na tik loina illegal immigrants gi matang ni India lenga ki wasak Manipur sapsana thabu oina pangthok haninge haiba wapam su thamnakli Sangagi mahut Manipuri poni bu state animal oina sakhang bana hena sumgani ningthaulai semba
Manipurgi sanglaba puwari da aikoigi sagol Manipuri poni na lorokliba thaudang asibo aikoina wapok tadetas umhaki laman singmangamlo hereduna ningthau laisem sana jawbuna sangai gi mhut Manipuri poni bu state animal oina lauthokpana sungani sangai na aikoigi puwari mane national development da hakthengna contribute torokhiba laiti hena phudokri palace compound liba balbidia mandir ngasi pangthokiba achip thangta sinam sanglien gi nifugani thuisuba mapok komon thoronga mari len ningthau lesem sana jabuna mathaki wafam asi phongdoladuna mangna hai aikogi ipa epuna Manipuri poni amasum thangta gi mathingna sei lising kya si Manipur bungak sendun lakibani ngasi gi thoram aduda asipa thangta sinam sanglien gi acting president Professor Mayum Bilki Sharma Kimax ki president ningthau Ajit Kumar Shakya Vikas Samiti Manipur Organizing Secretary Sitaram Batsu Dice Membership oina saruk yaki asipa thangta sinam sanglien bu lingkhat piramba yumnam babu mangang ayek pusaktam da ningthau lesem sana jawbuna lusingduna miyamna leikatun ikai kuna busukhi koki amasum nagana singilam sing makoi gi mapa mapugi lam ni getnarakpadigi kokai lukai naga dawri kangpokpi tenglopal sandral koki ipai pugi lamni KLAL koki amadi naga singna singilam sing makoi gi mapa mapugi lamni yetnarakpadigi kokai lukai naga dawri koki miyam gi separate administration gi demand chu Champu district khakti gi oiba demand amagi mawong da NSN IM gi deputy prime minister lieutenant general BS ATM na handak phongdoki bu wafam koki gi historical and cultural narrative pulana lamjing bani haina koki liberation army led kolon KLAL na kana yaning da phongdorakli KLAL na thadorak wasirol amada NSN IM gi atoke launcher sina phongdoki bu wafam asima koki gi historical amasum territorial complexity bu ikai kunadaba amadi hauju Manipur thokliba conflict asibu hena sathia na bu thoni koki miyam gi separate administration gi demand asi principle of territorial integrity amasum right to self determination da yumpham boiduna tawbudi mane aikogi ipai puna thambiramba territory nampur state of Manipur gi saruk ama uhen khibani hane su claim torakli propose toriba greater Nagaland gi matana koki administration gi matangda manungda leiriba akaknaba tangkhul territory khara leiriba asigi matangda reciprocal dialogue tauksi hairabadi masigi damak thong launa hangduna thamli aikoi masil gi marakti ipai puna thambiramba lamkhai gi matangda amanama bu ikai khumnaba madi recognition taunaba mathaktai urkhul maw masum senapati da aikoi nei khoi gi ipai pu gi lamsing manghandana thamgani haibigi wakhalon aikoi da leiti adubu kangpokpi sadar hills amasum tenopal sandel koki ipai pu gi lamni haibisi constitutional record na sakhi koki miyam gi ipai pu gi lamkhai de sayena ba mathokalakli ba sikumja english nga samapan ga maudraga ni thoi degi na maudraga humdoida NSN IM na koki miyam gi matra satharibi ithane cleansing na thon gi bani koki khul kya mai thaduna mangan ba misa miyam hat patu patau bodegi mayum thadok na koki miyoi lising kya senakhi amaramda koki na han lerba mafam sing atopa community sing khunda silakpadi koki gi lamkhai de sayena ba kai asi tholakhi bani haina su KLAL na makata na phungdorakli point na tentang na headline oina thamjagi illegal settlers singi mathakta akan me action lakhalagani ZUF Jirangrong Furuk area illegal on popi thaba madi gari satok sasin tawriba masun structure kya sajilak ni illegal settlers singi mathakta Jirangrong United Front ZUF na akan be action lawragan heba wapam bawna phungdorakli tentang asum na miyam na thamjagi duga hauchukui na di miyam pau sumatanga se lusinjirage masu makata ba no update miyam pu na ngaminasi